ꯐꯖꯅ ꯁ꯭ꯅꯥꯏꯄꯔꯅ ꯈꯤꯜꯂ ꯀꯥꯞꯄꯛꯄꯗ ꯍꯥꯏꯗꯣꯛꯄꯤꯔꯤꯕ ꯃꯧꯗꯣ ꯑꯗꯨ ꯑꯄꯥꯟꯕ ꯅꯣꯡꯃꯩ ꯄꯥꯜꯂ ꯁꯤꯕꯤꯗꯨꯅ ꯂꯥꯜꯂ ꯇꯣꯛꯑꯦꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯑꯗꯨꯒꯤ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒꯦꯕ ꯀꯦꯁ ꯄꯥꯜꯂꯦ ꯂꯣꯏꯔꯦ ꯊꯤꯒꯠꯂꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯔꯦ ꯍꯌꯦꯡ ꯐꯥꯔꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯆꯥꯕ ꯄꯣꯄꯤ ꯈꯦꯠꯄ ꯋꯥꯎꯔꯤ ꯇꯧꯕ ꯃꯊꯣꯡ ꯈꯪꯗꯕ ꯅꯤꯁꯥ ꯐꯨꯜ ꯉꯥꯎꯕ ꯑꯣꯗꯤ ꯆꯠꯄ ꯅꯤꯄꯥ ꯑꯃ ꯐꯥꯔꯅꯤ ꯂꯣꯏꯔꯦ ꯀꯦꯁ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯃꯤ ꯕꯣꯝꯅ ꯄꯥꯟꯕ ꯃꯤ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯑꯔꯥꯝ ꯇꯥꯔꯤꯁꯤ ꯀꯣ ꯂꯣꯏꯔꯦ ꯁꯤꯗꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯦꯟ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯀꯟꯅꯖꯧ ꯍꯥꯏꯅꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯥꯏ ꯄꯥꯔꯇꯤ ꯀꯟꯅꯅꯕ ꯃꯥꯒꯤ ꯂꯩꯉꯥꯛ ꯀꯟꯅꯅꯕ ꯃꯥꯒꯤ ꯃꯤ ꯀꯟꯅꯅꯕ ꯍꯣꯠꯅꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯤꯌꯣꯝ ꯆꯨꯝꯕꯗꯨꯗꯤ ꯉꯥꯡꯅꯁꯦꯕ ꯌꯥꯏ ꯅꯤꯌꯣꯝ ꯆꯨꯝꯕꯗꯤ ꯉꯥꯡꯅꯁꯤ ꯂꯩꯕꯥꯛꯀꯤ ꯂꯩꯕ ꯀꯣꯔꯠ ꯏꯁꯨꯁꯦ ꯄꯨꯊꯣꯛ ꯈꯟꯅꯁꯤ ꯂꯤꯗꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯤꯗꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯣꯏꯔꯤꯃꯤꯗꯨ ꯀꯩꯗꯧ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯏꯟ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯀꯣꯔꯠ ꯏꯁꯨꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯕ ꯆꯪꯉꯦꯕ ꯍꯥꯟꯅ ꯁꯣꯏꯔꯝꯕꯗꯣ ꯌꯥꯔꯦ ꯁꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯄ꯭ꯔꯖꯥꯁꯨ ꯌꯥꯔꯦꯕꯀꯣ ꯁꯣꯏꯔꯝꯃꯤ ꯄꯣꯠꯇꯣ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯆꯨꯝꯊꯣꯛꯅ ꯍꯣꯠꯅꯕꯤꯔꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯀꯩ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯒꯦ ꯍꯥꯟꯅꯒꯤ ꯁꯣꯏꯔꯝꯕꯗꯣ ꯍꯥꯟꯅꯒꯤ ꯏꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯏꯅꯤꯡꯊꯧ ꯑꯃꯅ ꯁꯣꯏꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯁꯨ ꯂꯩꯅꯕ ꯃꯇꯝ ꯅꯠꯇꯦꯕ ꯏꯅꯤꯡꯊꯧ ꯑꯃꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯁꯣꯏꯔꯝꯃꯦ ꯈꯤꯇꯪ ꯁꯣꯏꯒꯤ ꯄꯣꯠꯇꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅ ꯃꯗꯣ ꯆꯨꯝꯊꯣꯛꯃꯤꯟꯅꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯣꯠꯅ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥꯅꯤ ꯉꯁꯥꯏ ꯀꯣꯡ ꯃꯔꯨ ꯍꯟꯕꯒꯥꯛꯇꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯀꯣꯡ ꯃꯔꯨ ꯍꯧꯖꯤꯛ ꯂꯥꯏꯐꯝꯂꯦꯟꯁꯦ ꯀꯅꯥꯒꯤꯅꯣ ꯀꯧꯕ꯭ꯔꯨꯁꯤ ꯀꯅꯥꯒꯤꯅꯣꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯅꯥꯒꯤꯅꯣꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯉꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡꯗꯨꯅ ꯃꯊꯤ ꯃꯥꯏꯁꯤꯜꯂꯕ ꯐꯥꯎꯕꯗ ꯌꯦꯡꯉ ꯂꯩꯕ ꯂꯤꯗꯔꯁꯤꯡꯁꯦ ꯃꯣꯏꯒꯤꯗꯤ ꯌꯥꯎꯗꯕꯔꯕ ꯆꯥꯎꯈꯠꯄ ꯍꯥꯏꯅꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯟꯖꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯦ ꯑꯩꯅ ꯌꯥꯏ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯁꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯑꯃꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯧꯖꯤꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯒꯤ ꯋꯥꯔ ꯑꯃ ꯈꯜꯂꯝꯅꯦꯕ ꯁꯤꯀꯣ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯁꯦ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯅꯔꯦꯀꯣ ꯍꯥꯟꯅꯗꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯌꯥꯝ ꯁꯥꯊꯤꯕ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯅꯨꯡꯒꯤ ꯀꯣ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕ ꯂꯤꯗꯔ ꯃꯨꯟꯅꯅꯤꯡꯕ ꯃꯣꯏ ꯃꯁꯦꯟꯒꯤ ꯐꯝ ꯇꯥꯅꯅꯤꯡꯕ ꯐꯝ ꯆꯥꯅꯅꯕ ꯆꯧꯀ꯭ꯔꯤ ꯇꯦꯛꯇꯅꯕ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯣ ꯁꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯀꯟꯅꯅꯕ ꯃꯥꯒꯤ ꯃꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯄ꯭ꯔꯖꯥꯗ ꯀꯟꯐ꯭ꯌꯨꯖ ꯂꯩꯅ ꯋꯥ ꯉꯥꯡꯅꯒꯨꯝꯁꯦꯕ ꯀꯣ ꯁꯤ ꯉꯥꯡꯅꯁꯦꯕꯀꯣ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁ꯭ꯇꯦꯠ ꯏꯁꯨꯅ ꯀꯔꯤꯅꯣ ꯃꯤ ꯍꯥꯠꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯒꯕꯨ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁ꯭ꯇꯦꯠ ꯏꯁꯨ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯏꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯁ꯭ꯇꯦꯠ ꯏꯁꯨꯅ ꯀꯔꯝꯕꯅꯣ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇꯕ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯧ ꯃꯥꯟꯅꯅ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯔꯣꯏ ꯇꯦꯕꯜꯗ ꯉꯥꯡꯅꯁꯤ ꯃꯁꯤ ꯄꯔꯁꯣꯅꯦꯜ ꯏꯅꯤꯃꯤꯇꯤ ꯋꯥ ꯅꯠꯇꯦ ꯀꯣ ꯑꯩ ꯁꯪꯒ ꯂꯩꯔꯦ ꯑꯩ ꯇꯧꯕ ꯉꯝꯃꯦ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯃꯅꯤ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯕꯀꯣ ꯇꯦꯕꯜꯗ ꯂꯩꯅꯕ ꯆꯪꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯦꯠ ꯏꯁꯨꯅ ꯀꯔꯝꯕꯅꯣ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇꯕꯅ ꯀꯔꯝꯕꯅꯣ ꯂꯤꯇꯥꯟꯗ ꯉꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯌꯨꯝ ꯃꯩ ꯊꯥꯔꯤꯁꯤꯡꯁꯦ ꯁꯤꯅ ꯀꯅꯥꯒꯤ ꯏꯁꯨ ꯀꯔꯤ ꯏꯁꯨꯅꯣ ꯀꯣ ꯃꯦ ꯇꯥꯔꯤꯛ 3 ꯉꯁꯤ ꯍꯧꯔꯛꯄ ꯏꯔꯥꯡꯁꯤꯅ ꯀꯔꯤ ꯏꯁꯨꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯔꯒꯦ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯀꯔꯤꯒꯤ ꯍꯧꯔꯤꯕꯅꯣ ꯑꯗꯩ ꯆꯤꯡ ꯃꯥꯟꯗ ꯄꯣꯄꯤ ꯌꯥꯟꯊꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯃꯣꯏꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯖꯔꯝꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ 1500 ꯍꯥꯎꯁꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯑꯗꯨ ꯍꯦꯟꯒꯠꯂꯦ ꯑꯗꯥ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯏꯁꯨꯁꯤꯅ ꯀꯔꯤ ꯏꯁꯨꯅꯣ ꯁꯤꯅ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯑꯗꯣ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯝꯃꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ FMI ꯃꯇꯥꯡꯗ ꯁꯤ ꯀꯣꯔꯠ ꯏꯁꯨꯅꯤ FMI ꯃꯨꯊꯠꯇ꯭ꯔꯒꯗꯤ ꯃꯤꯁꯦ ꯐ꯭ꯂꯣ ꯑꯣꯏꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕ ꯊꯣꯛꯅꯤꯡꯕ ꯊꯣꯛꯄ ꯇꯧꯔꯦ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯉꯁꯤ FMI ꯃꯨꯊꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯀꯣ ꯑꯗꯨ ꯀꯩ ꯃꯨꯊꯠꯂꯤꯅꯣ ꯉꯁꯥꯏ ꯖꯒꯥꯁꯤꯗ ꯉꯁꯥꯏꯒꯤ ꯄꯦꯄꯥ ꯉꯥꯡꯕ ꯀꯥꯟꯅꯔꯣꯏꯕꯀꯣ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯔ ꯉꯥꯡꯕꯁꯨ ꯇꯝꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯇꯥꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯠ ꯊꯤꯜꯂꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯨꯊꯠꯅꯕ ꯑꯩꯈꯣꯏ ꯂꯥꯎ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏ ꯄꯋꯥꯔ ꯄꯥꯏꯔꯕꯅꯤꯅ ꯃꯣꯏ ꯈꯔꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠ ꯄꯥꯝꯕ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯃꯛꯇꯦꯕꯀꯣ ꯀꯣꯏꯁꯟꯗ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯂꯥꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯌꯣꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯕ ꯒꯥꯔꯤꯗꯣ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂ ꯆꯠꯂꯨ ꯍꯥꯏꯗꯤ ꯃꯔꯝꯗꯣ ꯑꯃ ꯁꯦꯡꯗꯣꯛꯄꯤꯌꯣ ꯑꯩꯈꯣꯏ ꯇꯥꯒꯦ ꯋꯥꯏ ꯀꯩ ꯁꯦꯡꯗꯣꯛꯄ ꯉꯝꯗꯕꯅꯣ ꯑꯃ ꯁꯦꯡꯗꯣꯛꯍꯟꯕꯤꯌꯣꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂ ꯆꯠꯂꯣ ꯍꯥꯏꯗꯣ ꯏꯔꯥꯡ ꯊꯣꯛꯅꯤꯡꯗꯕꯗꯒꯤ ꯑꯗꯒꯤ ꯑꯗꯨ ꯇꯧꯍꯟꯗꯕꯗꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯇꯥꯒꯦꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂ ꯆꯠꯂꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯗꯤ ꯌꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯀꯟꯁꯄꯤꯔꯦꯁꯤ ꯂꯩꯇ꯭ꯔꯣ ꯂꯧꯊꯣꯛꯅꯕ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯗꯤ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯇ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯇꯨꯔꯤꯁꯇꯔ ꯂꯝ ꯀꯣꯏꯕ ꯈꯔ ꯍꯥꯠꯂꯝꯕꯒꯤꯗꯃꯛꯇꯗꯤ
parliament mi pham pham kan da khulda retire to missile ka to bomb ka to dai men kai gi adi pahalgam du terrorist ang muna attack to re adi pahalgam se delhi thaba gari chal ornu maharashtra thaba gari chal ornu aw thingu da ade ye chanabi ko khri yauri ba adu mama yam dana paksar lai re duga akhoi kashu ta bada core issue state issue na ta bada state issue pasi bana khana ba state issue adu issue pasi bana khana ba kana khana bada state issue kram thu yaur ge mi mayum mai thaba mayum no mai ka pa mi no mai ka pa mi hat pa jiri da ngang mayam hat pa kalam kaman babu mang lai di ba yadagi hemajin thunga mi mang lai di ba si di ba phone lel hali mayam jibu sibu state issue nte ha ro sina kana kai haiduri basina aduna aikoina hajning isi laibaki ba miyang ba na koi personal na kai gum mai na mi mai phatra thok to kan da nungai tang ngang amani laibaki ba issue dim tang di national ko thok ta ro he ko yare ai tung mi miyam le bek le ai adu le ga na sai ngangni nga ka issue thai no ko khorab di pharo e ko ana ji ko hajning isi mari le ga na ji deputy cm do RD minister pai di ba sak gen do ji deputy cm sinare minister sinare magi mahuta ji magi karano karino ese sama haitare ko magi nominee ma thamaga imphal me thama thabak shule ari jibu adong ngi sai gang bi ni myam amdang kawra thok thaman mi yuna sida ida ngam thor ko da praja mo na khoi noi ta pagya ya sri to ni tinum tor posidi manipur jibu imale ba manipur jibu boi khran phok to ya polo hangning ma lai ba he ko aduna manipur ji ekoi mi khujo khran pangtok to yan chap pasidi he sidi phate aduna suguma mayam le bisna manam kan da delhi gi luching bujine khoi manipur je ekoi tin ga ula khre ko sidi phata le aduna le phim je ekoi he kan nganing de kapding ma tamna mai kap kani hatning ma tamna mi hat kani phaning ma tamna mi pha bang kani kuki terrorist na hai risi ta pak le khoi mai te je ngayok chafu da yok pa nga gum bani na phong na hai le bani ko atra adugum ba hai ra ba da illegal immigrant mayam drug mafia mayam kuki terrorist mayam duna amang man le la ka ra ba da nok tu yeng mang ba khoi gi mi khoi yauri ba ko adugum mi sune ngai se kano ye ko adugum sung du di khoi kari hai tu khoi hang hang tre he ko aduna dai phim se ajik khul no mai ka pe hai ba ma ka pe hai sing se khoi that means sina ta podi khoi signal na mai ta re ko at any moment da khoi tabok tabong ngame uli ni ko ana sina han ba suna te natra sina han ba suna te aduna hajik dai phim je dai jing last special da jing se khoi kong maru gi lai bi ba du ma seng am lai pham len ibdo kaubru ibdo thangjing sai ngang bi ba du ba ko issue da ngang bi ba hai re singen ngang bi mi am do ibdo thangjing am kan bi yu ko ibdo kaubru na kan bi yu kong maru na kan bi yu chatlaga puja tau ji khoiram ji body ji nije ji nangi na sara sugi yusuk yauri bani ko atham oida ibdo kaubru gi lai pham len na ka ngam na hona bi yu ko jom na ka di ga tri ko do hang di ka jaru re abdang ka ngam ko khoram jari bani pramani ko adu ko ma seng la bai ibdo gi lai pham jing do ngasi ba boda meman ta da drug mafia terrorist ngu ngasi amang hai to thama ba boda yeng ga lai bani thamoi do aduni ai khoi ju ka shi ngam jide ko adubu matang chara di khoi ju angdang di na kha si khang ni ko ju ko adu angdang khoi puna thinamina ji noi nogi na chana su noi nogi oi ba manung ni sara sa yauri bani aduna loshila ko den hiding is ibdo ibendo ai khoi pokpira ko ibdo ibendo se ai khoi ka hiai yam line ju khanbiru nu ko yam line khanbiru nu adu ma karem ka thaina ba adu ma thoi ustam mi sing je ai khoi soina papu gani ko ibdo ibendo no chona warakani ko patam di sangi ba yai ko ibdo ibendo no chona param tam ka phum je sai thum jage Thank you very much, Sagat Jarivza.